ꯂꯥꯛꯂꯦꯉꯁꯤ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯄꯤꯖꯦꯟ ngasidi haningai letan haraujay community post phangbadagi na mi ama ni share to phangjabadagi haningai letan haraujare ngasidi ado mayam gi damakta haraugi oina ina mukbang macha am puduna laksare mayam yeng tabinasi hai mayam gi damakta anoba video ma puduna laksare ngasi su ngasi kari mathen chana dure mi yeng tabinasi ahau basi ekdam haujarage asiga lejare yen thongba asiga lejare yerum thongba yerum se mari lojare ko yerum mari ai yam pam jabani yerum mari lojare adugadi chicken leg piece ki bora ma lejare chicken pokora kai to se sini jam bidu adugadi siga lejare mayam na koidana pam jana sajari ba memi sinju lejare siga ai na yam na koidana ngasi di yam harau dai ये कमेंटी पोस्ट फंगने जामना हराउ नै मयाम एकदम तैना वीडियो से खल्लगा सेमजरा पनि सिगा यन थोंपा सिगा ngana सेबाय तोरका सेमजा बने बात मयाम यंगिना सि मेमि सिजु सु ngasi aham bani gi मेमि सिजु चाजरी को अनम्बा अदुम चुमै सिजु चाइ मेमि सि aham bani सिगा yang biro मेमि हापजरे asiga करी करी मना मसिंग हापचले सिगा सिगा अदुगैदि असे को नबै लेरे से करी आबा जोंजा पान बिदो अखोय सोना खरा मत टेलीकोटन हाइना बनी खरा मन से करी लेइ पामिनो ngan हाइ मन काउथो को देसु दु yang दु जोंजा पान बिदो gi maton pambi gi maton asiga lejare fatigom khara ko nabai dai ngasi gi sinju se memi sinju ne ekta haujara ge todi to khai rage moro ka dia hamri hapa bani ko do moro ke jama sanai hatre nga naina khara hapcha lo badagi mai ho khara ba asi loina pun hapcha laga fatigom si hapcha to khai rage ekdam cha ba do ren di phajana haw rage mayam ne yang biro aina charaga mayam nungsi na yang jaba baby vlog ki mukbang adori community post phang dei se haningai leta harau de ai 1k jo ri ke dogno khang de 1k jo dei se mobile ge mang de sok jala se koi sara pro dance ko pro khangri ado mayam na video se mi ta bina si hekam sa ba hau jarage haningai leta harau ye mayam na support to bira pase matan jo dum somai support to bira si ado sa ba hau rage wa ngang si jam na hainrak tre handa murak kai hai no ikai wo kari khara thop se dei da khangri nei se sigala jare chicken pokora son thamja kare asige nim sa ba ho jara ko mai ki jau do bade su wa ngang de khara nungai te du su mayam na saun tai ta de hai biro adaga di sia to bo kaung na ro si mayam se jang du jen thong ba haw dra ngasi ki jen thong ba se nang laung thong ba ne na mayam na community posting on da pilak pai damak dai na ba na thong da ra ban jen se nang laung na bai sakom sidi khara chauna tauna haptan mana phai khaya siga ngasai dagi khaurang na ngai jari mina asmaina paira ga sara ge ne ha Memi si aham ni we memi ni juga mana mesti siap ni hakkan kan oma lagi ko yang khung lu
อยู่ลุงย่างก็ได้ถึงจะจามมานะไอ้เจ้าย่างก็ได้ลิฟต์มาใส่กันแล้วบ่ท่านน้อยประกอบนะบ่จามดอกเลยยังไงต้องตรายตรงนั้นยังจำยังจำไหมมาตรงเช้ายามเฮามันยังจำอยู่ไอ้สิ่งอยู่โตไปแล้ววัดอาจารย์เป็นไม้หินง่ายอยู่อันนี้ใจแต่ไม้ต้นใจsi sa bang naga akong rotado
ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯃ ꯂꯣꯏꯁꯤꯟꯖꯔꯒ ꯉꯁꯤ ꯆꯥꯛꯁꯨ ꯌꯥꯝꯃꯦ ꯌꯦꯔꯨꯝ ꯊꯣꯡꯕꯁꯨ ꯌꯦꯟ ꯊꯣꯡꯕꯁꯨ ꯀꯣꯕꯤꯗꯤ ꯂꯣꯏꯁꯟꯈ꯭ꯔꯦꯀꯣ ꯇꯦꯀꯤꯂꯥ ꯇꯧꯊꯣꯛꯑꯦ ꯉꯁꯤꯗꯤ ꯆꯥꯕ ꯉꯝꯃꯔꯣꯏ ꯑꯩ ꯉꯁꯥꯏ ꯕꯥꯔꯣ ꯆꯥꯛ ꯆꯥꯕꯗ ꯈꯔ ꯊꯦꯡꯅ ꯆꯥꯈ꯭ꯔꯦ ꯉꯁꯤ ꯕꯥꯔꯣꯒꯤ ꯄꯨꯡ 3:30ꯒꯤꯗꯣ ꯆꯥꯛ ꯆꯥꯔꯦ ꯕꯥꯔꯣꯒꯤ ꯆꯥꯛꯀꯣ ꯑꯗꯨꯗꯩꯗꯤ ꯊꯕꯛꯇꯩꯁꯨ ꯌꯥꯝꯅ ꯉꯟꯅ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯉꯟꯅ ꯂꯥꯛꯑꯕꯅꯤꯅ ꯉꯟꯅ ꯇꯧꯅ ꯊꯣꯡ ꯊꯥꯛ ꯇꯧꯔ ꯚꯤꯗꯤꯑꯣ ꯁꯦꯝꯀꯥꯟꯗ ꯃꯇꯝꯁꯤꯁꯨ ꯌꯥꯝ ꯋꯥꯠꯂꯦ ꯑꯩꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯒꯗꯕ ꯃꯇꯝꯗꯣ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 12 ꯕꯥꯔꯣ ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯨꯒ ꯆꯥꯛ ꯆꯥꯕ ꯉꯥꯛꯇꯅꯤ ꯉꯁꯤꯗꯤ ꯄꯨꯡ 9:30ꯗ ꯇꯥꯔꯤ ꯑꯗꯨꯅ ꯉꯁꯥꯏꯗ ꯄꯨꯡ 3:30ꯗ ꯆꯥꯛ ꯆꯥꯁꯟꯈ꯭ꯔꯗꯤ ꯄꯨꯡ 9:30ꯗ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯄꯨꯔꯛꯄꯅꯦꯕ ꯈꯇꯪꯗ ꯉꯥꯏꯔꯦ ꯉꯝꯗꯣꯏꯁꯦ ꯑꯁꯤꯁꯨ ꯉꯝꯃꯅꯤ ꯍꯥꯏꯕꯗꯨꯗꯣ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯌꯦꯔꯨꯝꯁꯦ ꯑꯗꯣ ꯆꯥꯅꯤꯡꯉꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯅꯤꯡꯉꯁꯨ ꯑꯩꯒꯤ ꯄꯨꯛꯁꯦ ꯆꯪꯉꯣꯏ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯗꯦꯀꯤꯂꯥ ꯇꯧꯊꯣꯛꯑꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯋꯥꯔꯧꯕꯤꯒꯅꯨ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯆꯥꯕ ꯂꯣꯏ ꯉꯝꯗ꯭ꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯃꯌꯥꯝꯅꯁꯨ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅꯤꯅ ꯑꯗꯣ ꯑꯩ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯗꯣ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯑꯩꯅ ꯉꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯨ ꯑꯩ ꯉꯁꯤꯒꯤ ꯗꯤꯟꯁꯤꯃ ꯑꯩꯅ ꯑꯣꯐꯤꯁꯇ ꯊꯕꯛ ꯁꯨꯏꯗꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯕ ꯃꯤꯅ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤꯉꯩ ꯅꯣꯛꯁꯟꯕꯒꯨꯝꯕ ꯀꯔꯤ ꯇꯧꯕ ꯑꯩ ꯌꯥꯝꯅ ꯑꯦꯛꯗꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩꯁꯦ ꯏꯀꯥꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯌꯥꯝꯅ ꯃꯑꯣꯡ ꯑꯃꯗ ꯍꯔꯥꯎꯈ꯭ꯔꯦꯕ ꯀꯩꯅꯣꯗꯤ ꯑꯩꯒꯤ ꯀꯣꯃꯦꯟꯇꯤ ꯄꯣꯁ ꯐꯪꯕꯗ ꯑꯩꯅ ꯍꯔꯥꯎꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯌꯥꯝꯗ ꯑꯁꯦꯡꯕ ꯁꯛꯀꯤꯅꯤꯀꯣ ꯑꯁꯦꯡꯕꯅꯤ ꯃꯃꯥꯡꯗꯒ ꯅꯩꯅꯔꯗꯤ ꯃꯤꯠ ꯃꯥꯡꯗ ꯍꯦꯛꯇ ꯃꯃꯥꯡꯗ ꯐꯪꯅꯅ ꯃꯌꯥꯝꯁꯦ ꯑꯩ ꯎꯅꯔꯗꯤꯅꯦ ꯃꯌꯥꯝꯗꯨ ꯐꯪꯒꯅꯤ ꯏꯁ ꯕꯦꯕꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯤꯖꯦꯟꯁꯤꯗꯤ ꯉꯥꯎꯗꯅ ꯇꯧꯏꯁꯤꯗꯤ ꯍꯥꯏꯅ ꯑꯩ ꯍꯦꯛꯇ ꯑꯉꯥꯎꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯇꯧꯔꯦꯕ ꯉꯁꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯅꯤ ꯀꯩꯅꯣꯗꯤ ꯍꯔꯥꯎꯕꯗꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯔꯦꯕ ꯊꯃꯣꯏꯗꯒꯤ ꯐꯨꯗꯣꯔꯛꯑꯦꯕ ꯑꯩꯒꯤ ꯑꯩꯁꯤꯁꯨ ꯀꯩꯅꯣꯗ ꯌꯨꯇ꯭ꯌꯨꯕꯇ ꯂꯤꯁ ꯑꯃ ꯆꯪꯉꯛꯄ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯗꯨꯃ ꯐꯪꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯗꯦꯕ ꯉꯁꯤꯗꯤ ꯋꯥ ꯉꯥꯡꯕꯁꯨ ꯀꯌꯥ ꯃꯑꯣꯡ ꯇꯧꯔꯦ ꯋꯥ ꯉꯥꯡꯕꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯀꯩꯅꯣꯗꯤ ꯍꯥꯏꯕ ꯊꯣꯛꯄ ꯑꯩ ꯌꯥꯗ꯭ꯔꯦꯕ ꯑꯩꯁꯦ ꯈꯪꯗꯦ ꯍꯔꯥꯎꯕꯅꯤ ꯍꯦꯟꯅ ꯀꯣꯃꯦꯟꯇꯤ ꯄꯣꯁ ꯐꯪꯕꯗꯒꯤ ꯑꯗꯣ ꯑꯃ ꯑꯅꯤꯁꯨ ꯑꯩꯅ ꯏꯆꯦꯁꯤꯡꯁꯨ ꯑꯩꯅ ꯑꯗꯨꯝ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯤ ꯁꯤꯌꯥꯔ ꯇꯧꯊꯣꯔꯛꯀꯅꯤ ꯁꯔ ꯂꯥꯎꯅ ꯁꯤꯌꯥꯔ ꯇꯧꯊꯣꯔꯛꯀꯅꯦꯕ ꯉꯁꯤ ꯑꯃ ꯑꯅꯤ ꯇꯧꯈ꯭ꯔꯕ ꯕ꯭ꯔꯗꯔ ꯑꯃ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗꯩꯗꯤ ꯀꯁꯥ ꯅꯤꯉꯣꯜ ꯏꯆꯦ ꯑꯃ ꯇꯧꯈ꯭ꯔꯕꯅꯤ ꯍꯌꯦꯡ ꯁꯨꯝ ꯃꯊꯪ ꯅꯥꯏꯅ ꯑꯗꯨꯝ ꯏꯁꯇꯦꯞ ꯏꯆꯦ ꯄꯨꯝꯅꯃꯛ ꯑꯩ ꯂꯩꯖꯔꯤꯕ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛ ꯑꯩꯅ ꯏꯆꯦ ꯈꯪꯗꯦ ꯕ꯭ꯔꯗꯔ ꯈꯪꯗꯦ ꯁꯤꯁꯇꯔ ꯈꯪꯗꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯔꯛꯀꯅꯤ ꯁꯔ ꯂꯥꯎꯅ ꯄꯩꯁꯥ ꯆꯪꯗꯕꯁꯤꯕꯨ ꯀꯩꯅꯣꯅꯦ ꯁꯔ ꯇꯧꯊꯣꯛ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯔ ꯂꯥꯎꯅ ꯏꯟꯊꯣꯛꯑꯕ ꯑꯗꯣ ꯐꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯍꯩꯅꯗꯕ ꯇꯧꯔꯦ ꯍꯔꯥꯎꯕꯅꯤꯅ ꯈꯪꯗꯦ ꯊꯃꯣꯏꯁꯦ ꯊꯝꯕꯥꯜ ꯑꯣꯏꯅ ꯁꯥꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯃꯊꯪꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕꯁꯨ ꯉꯝꯗꯕꯅꯤꯅ ꯗꯤꯀ꯭ꯂꯤꯌꯥꯔ ꯇꯧꯊꯣꯛꯑꯕꯅꯤꯅ ꯑꯗꯣ ꯚꯤꯗꯤꯑꯣꯗꯒꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯅꯧꯅ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯅ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯜꯂꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯣ ꯇ꯭ꯔꯪ ꯂꯥꯎꯅ ꯏꯁꯜꯂꯨ ꯑꯗꯣ ꯁꯣꯝꯒꯤ ꯃꯅꯥꯛꯇ ꯍꯌꯦꯡ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄ ꯈꯨꯗꯤꯡꯒꯤ ꯁꯣꯝꯒꯤ ꯃꯅꯥꯛꯇ ꯀꯇ꯭ꯔꯪ ꯑꯅꯤꯁꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯟꯅꯗꯒꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯅ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯁꯤꯁꯇꯔ ꯕ꯭ꯔꯗꯔ ꯑꯩꯒꯤ ꯏꯆꯦ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯕꯦꯕꯤ ꯕ꯭ꯂꯣꯛꯅ ꯕꯤꯖꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯕꯦꯕꯤ ꯕ꯭ꯂꯣꯛ ꯕꯤꯖꯦꯟꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏꯗ ꯊꯝꯕꯥꯜ ꯁꯥꯠꯈ꯭ꯔꯦ ꯂꯥꯏꯕꯛꯇ ꯀꯨꯟꯗꯣꯛꯒ ꯁꯥꯠꯂꯛꯇꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯗ ꯂꯣꯏꯁꯤꯟꯖꯔꯒ ꯃꯌꯥꯝ ꯆꯥꯕꯁꯨ ꯗꯤꯀ꯭ꯂꯤꯌꯥꯔ ꯇꯧꯔꯕꯅꯤꯅ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯐꯪꯉꯁꯤ ꯅꯨꯡꯉꯥꯏꯔꯕ ꯃꯈꯜ ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯉꯁꯤꯒꯤꯗꯤ ꯆꯠꯆꯔꯦ ꯍꯌꯦꯡ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯀꯦ ꯌꯥꯎ